ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯥꯁꯃꯤꯔ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯨꯀꯤ ꯖꯣꯟꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯅ꯭ꯌꯨ ꯆꯦꯀꯦꯜꯍꯥꯡꯗꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯊꯣꯃꯥꯁ ꯒ꯭ꯔꯥꯎꯟꯗ ꯈꯨꯠꯇ ꯀꯦꯟꯗꯜ ꯄꯥꯏꯗꯨꯅ ꯀꯥꯁꯃꯤꯔ ꯇꯦꯔꯣꯔ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯀꯤ ꯀꯤꯞꯖꯦꯟꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯚꯤꯛꯇꯤꯝꯁꯤꯡꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯠꯇ ꯀꯦꯟꯗꯜ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯈꯛ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣ-2ꯅꯁꯨ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯍꯦꯇ꯭ꯔꯦꯠꯀꯤ ꯋꯥꯈꯜꯂꯣꯟ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯔꯤꯖꯦꯛ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯒꯤ ꯃꯐꯝ ꯃꯥꯂꯦꯝꯗ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛꯇ ꯃꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ꯫ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ (TYCM)ꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ TYCM ꯅ ꯆꯤꯡꯃꯩꯔꯣꯡ ꯀꯕꯨꯏ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ, ꯌꯨꯊ ꯀ꯭ꯂꯕ ꯑꯃꯗꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯕ ꯉꯝꯗꯕ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ (ꯇ꯭ꯔꯥꯏ), ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯝꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁ (MSCAST) ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ (MTDC)ꯗ ꯂꯩꯉꯥꯛꯅ ꯊꯧꯁꯥꯗꯕꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯆꯤꯡꯃꯩꯔꯣꯡ ꯀꯕꯨꯏ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ, ꯌꯨꯊ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯐꯝ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯃꯠ ꯀꯌꯥ ꯊꯝꯅꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯁꯤ ꯃꯦꯟꯈꯠꯅꯕꯒꯤꯗꯃꯛ TYCM ꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯊꯕꯛ ꯆꯪꯁꯤꯟꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯐꯝ ꯈꯪꯈꯤꯗꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯨꯈ꯭ꯔꯤꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯔꯛꯄꯗ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯎꯃꯥꯊꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯊꯤꯡꯅꯥꯝ ꯔꯣꯁꯅꯤ ꯆꯅꯨ ꯑꯄꯣꯛꯄ TH ꯀꯤꯔꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄꯗ ꯀꯛꯆꯤꯡ ꯈꯨꯅꯧ PHCꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯎꯃꯥꯊꯦꯜ ꯃꯅꯤꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯈꯠꯂꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ UG2 ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯂꯥꯏ PHꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯑꯣꯝꯕꯨꯡ ꯒꯦꯠꯀꯤ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯃꯅꯥꯛꯇꯒꯤ KCP ꯅꯣꯌꯣꯟꯒꯤ ꯀꯦꯗꯔ 2, 4-ꯋꯤꯂꯔ 1, ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯑꯃꯁꯨꯡ ꯋꯦꯂꯦꯠ 2ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡꯗꯤ ꯂꯧꯁꯥꯡꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯁꯦꯝ ꯂꯦꯝꯕ ꯃꯩꯇꯩ 49 ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯒꯤ ꯁꯒꯣꯜꯁꯦꯝ ꯔꯣꯃꯦꯟ ꯃꯩꯇꯩ 90ꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦ ꯆꯤꯃꯤꯅꯧꯗꯒꯤ IED 3 ꯐꯪꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯣꯔꯦ PHꯅ ꯀꯣꯜꯂꯤꯕ ꯆꯤꯃꯤꯅꯧ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ IED 3 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯝꯕꯁꯤꯡ ꯑꯗꯨ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯇꯤꯝꯅ ꯄꯣꯈꯥꯏꯍꯟꯗꯅ ꯗꯤꯐ꯭ꯌꯨꯖ ꯇꯧꯔꯒ ꯃꯣꯔꯦ PHꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯇꯣꯃꯤꯛ ꯋꯦꯄꯟꯁꯤꯡ ꯃꯤꯌꯥꯝꯗ ꯎꯠꯅꯕ ꯅꯠꯇꯦ ꯑꯕꯥꯁꯤ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯉꯩ ꯆꯩꯔꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯔꯦꯜꯋꯦꯖ ꯃꯤꯅꯤꯁꯇꯔ ꯏꯅꯤꯁ ꯑꯕꯥꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯦꯇꯣꯃꯤꯛ ꯋꯦꯄꯟ 130 ꯃꯤꯌꯥꯝꯗ ꯎꯠꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥꯗ ꯀꯤꯍꯟ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜꯒꯤ ꯏꯁꯤꯡ ꯊꯤꯡꯖꯤꯜꯂꯕꯗꯤ ꯏꯟꯗꯤꯌꯥꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯌꯥꯔꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯒꯧꯔꯤ, ꯁꯥꯏꯟ ꯑꯃꯁꯨꯡ ꯒꯖꯟꯕꯤꯅꯆꯤꯡꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯎꯠꯅꯕ ꯅꯠꯇꯦ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯂꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯦꯇꯣꯃꯤꯛ ꯋꯦꯄꯟꯁꯤꯡꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯨꯅꯤꯔꯅ ꯑꯃꯨꯛ ꯍꯟꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯃꯄꯥ-ꯃꯄꯨꯁꯤꯡꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯀꯠꯊꯣꯛꯈꯤ ꯍꯥꯏꯅ ꯊꯝꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯅꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯈꯤ꯫ ꯀꯥꯀꯨꯜꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤꯒꯤ ꯄꯥꯔꯁꯤꯡ ꯑꯥꯎꯠ ꯄꯦꯔꯦꯗ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯍꯤꯟꯗꯨ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯅꯤꯅꯤ, ꯑꯃꯈꯛ ꯅꯠꯇꯦ ꯍꯥꯏꯅ ꯃꯈꯣꯛ-ꯄꯣꯛꯅ ꯍꯥꯏꯈꯤ꯫ ꯑꯥꯔꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯃꯤꯂꯤꯇꯔꯤꯒꯤ ꯃꯊꯧꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ-ꯁꯦꯟꯕꯅꯤ ꯍꯥꯏꯅꯁꯨ ꯊꯧꯅꯥ ꯐꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯁꯤꯡ ꯑꯥꯎꯠꯀꯤ ꯊꯧꯔꯝꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯃꯨꯅꯤꯔꯅ ꯍꯥꯏ ꯃꯨꯁꯂꯤꯝꯁꯤꯡ ꯑꯁꯤ ꯅꯥꯠ ꯆꯠꯅꯕꯤ, ꯐꯤꯖꯦꯠ-ꯆꯥꯛꯆꯥ, ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯍꯤꯟꯗꯨꯁꯤꯡꯗꯒꯤ ꯇꯣꯞ-ꯇꯣꯞꯄꯤ ꯍꯥꯏꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯤꯡꯅꯔꯛꯄꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯄꯥꯁꯤꯡ ꯑꯥꯎꯠꯀꯤ ꯄꯦꯔꯦꯗ
Asida saruk yaruduna Pakistan ki Prime Minister Shehbaz Sharifna Pahalgam thaudoki matangda thigatpada laiba asina karamata gi michangda leiroi thigatpagi thabak khudingmakta mapung fana sawatkani haiki lanmigi luchingba munirna Kashmir gi matangda palladuna Pakistan sengappada achauba thaudang lawramkiba Muhammad Ali Jinahana Kashmir ase Pakistan gi damaktadi yamna maruoiba mafam amani haina pankiba du amu hana Prime Minister Sharifna panki Terror attack na miyoi kunga taru hatkraba matungda laiba anigi marakta ungkatnabagi chang wangkhalakpadagi Pakistan gi fighter jets ng India gi ngamkai mayada paiduna akanba maungda section tharang lawkhatli line of control da lairiba lanmising da sumapung phana langi tharang tawnaba akanba wafam thamkibaga loinana masing yamlaba langi khulaising ngamkai tamna changsinba hokre haidi NIA ki team ama Jammu and Kashmir da thungduna Pahalgam terror attack ki matangda thijinbagi thaba hokre Jammu and Kashmir ki Pahalgam da thokiba terror attack adugi matangda National Investigation Agency NIA na case lawkhatpaga loinana thijinbagi thabak chathaba hokre NIA gi akhatnamba team ama Pahalgam da thungkibaga loinana hojik mafam aduda oiriba phibamsing yamna kupna yingsinki NIA gi team aduna thawdo adugi witnessing khomjinba loinana mi changfam amasung thokiba mafam sung yingsingani hairi Tourist kunga taru hatkiba April kungani thoi tamthiraba thawdo adugi eyewitnessing examine tauki nakalamaramda thawdo adugi matungda India amasung Pakistan laiba anigi marakta ungkhatnaba adu hojiksu hanthadri India na 1960 Indus Water Treaty chana hankidraba matung Pakistan asu 1972 Simla Agreement suspend tauki masigi mathakta Transboundary River System gi ising Pakistan na fangandrabadi thawong adumaglan kai hobani haina lawgani haidi Furup khudingmakna Constitution bu lining gi larik oina lawrabadi Manipur kairoi India kairoi okrami bobi Manipur Pradesh Congress Committee MPCC na sinduna BT Road ta laiba Congress Bhavan Sambidan Bachao Rally pangthokibaga loinana CLP luchingba okram ibobi na laiba asibuning tamba purakna baluchingba singna semlamba Constitution loina semdokpa haibasi leiriba BJP lenga ki matik nate Furup khudingmakna Constitution bu lining gi lairik oina Lawrabadi Manipur kairoi India kairoi haina phongdokre AICC gi Manipur in charge Christopher Tilak CWC gi member gai khangam amasung MPCC gi president Kaisa Megachandra yauna pangthokiba thorom atuda wangang laduna o ibobi na hai leiba asibu Hindu leibang ni haibagi wakhalonda changsilakpa BJP na Constitution fawba semdok khiduna leiba asi kairakpa yabagi akibelei malemda khwaidagi volume chawba Constitution ase Indian Constitution asini Furu khudingmakna Constitution asishu senglaba lining gi lairik oina lawrabadi India kairoi Manipur kairoi masigi wakhalonda lamda masida lairiba furuf kanglup amatana tonganba homeland natraga separate administration tanbiganu haina sumangna phongdoki Constitution sembada achauba thaudang lawkhiba Mahatma Gandhi amasung BR Ambedkar gi maramda munna khangma mathau Makhoina laiba asi ning tamnaba amadi yaifanaba honaduna lakhi luchingba sing asina laiba asigi dama Constitution iduna thambiramani matamgi matung inna khara semdok sadokpa yai hairagasu loinamak semdoklabadi aikhoigi leijaramba Constitution gi masak kairakani BJP na luchingba central lengakna Constitution asi semdok semjin tawrakadra haina chingnaba leiramba adu hojik semdok sadokpa hawrakle masi laibak thibani itihas haibasi semdok semjin tawba yaba nate tongan ba furuf kanglup khudingmakna magi ningliba isor khudima amatani haina lawraba matam aduda amaga nungsinabaga loinana matam aduda Manipur kairoi amadi India kairoi haina o ibobina phongdoki Manipur gi hojik oiriba fibam gi matangda palladuna o ibobina hai Problem ama leiba tarabadi taishinaba yaba lambi su leifam thoi problem ama lakpagi mari makhong thifam thoi Tauriba thabakta soikiba yarabadi soire lale haijaba haigadabani madunatana thawoina tauge yauna torokpaduna ama oikhrabasu lalagadi lale haijaba ngamgadabani Tasengna BJP lengangna tauriba thabak sing miyamgi yaifanabani hairagadi thamoi sengna thabak tawfam thoi chinda hairiba wafam sing thabak oina onthoklabadi fagani Thaba amma tauge hairabadi mapung fana tungi yaifanaba lambi yenglaga pangthou ngaihang ki firef loganu haiki BJP lengangna manungda leiramba lengakta ngaihak leitena tainabagi fibam ama lakpana hojik BJP lengak leiringaida president rule leiriba sisu Congress party na ni haiba yagadawribra hojik loishinduna leiriba railway project asimatang mapung fana loishinduna nongmagi darkar oiba polam sing athingba leitena pusilakpa yanaba honabiu railway line asina loishillabadi hojik national highway da ain kaina tax loriba sing kharadi fagani khali haina su phongdoki ipsana sinduna kuntare suba dak day observation pangthokre International Peace and Social Advancement IPSA amasung Dark Day Observation Committee na punna sinduna kuntare rak suba Dark Day Observation 2025 ngasi Manipur University gi Centenary Hall da pangthokre
Anglo-Manipur War 1891 da Kangleipak British ki mikha ponkiba numit April 18 pu ipsana chahi khudingi Dag Day haina thoram pangthuktuna lakpagum ngasi su 18 rak suba Dag Day observation thoram lof kayana saruk yaduna pangthokki thoram aduda imalaiba ki damak British ki mayokna ki balan fam aduda thawaina pontha pi khriba thobasing photo da miyamna haika laika tambaga loinana minute ani tumina leptuna ikai khumnaba utki thoram aduda Manipur Historical Society ki President Professor Naurem Sana Jawbana Thoiba Mitunglen IPSA ki President Maibam Biseswar Nathorama Puloinina Jenims ki Hanagi Director Dr. Laishram Deben USM Amasung Kokomi ki Consultative Member Yumnamcha Dilip Kumar Thawal Apun Maluk ki President Rameswar Waika Kangla Mai ki President Y Lerik Leima Amasung Kanglei Imalov Kil ki President RK Sana Hanbina Akhanaba mithung oina saruyaki IPSA ki Vice President AK Sanjoyna miyambu taramna okpa warol pibaga loinana thorom gi minunggi oiba warol IPSA ki Secretary General Sana Jawba nongthongbam na thamki loinana thorom asida research person oina Ideal Girl College ki Assistant Professor Dr. Kakching Tabam Ruhini Kumar DM Art ki Associate Professor Dr. Said Ahmad College asima ki Assistant Professor Dr. RK Jackson Nawangangki Thorom asigi nakalda paumisinga unabada IPSA ki President Maibam Biseswar na hai Anglo-Manipur War ki kumza 1891 ki April 18 Manipur na British ki makuta maithiduna kanglada British ki Firan Union Jack chingkhatkhiba numit adu lamdam asigi oina amamba numit haina palan thorom pangthokpani numit asina lakpada choina takraba Manipuri sing amadi lamdam asida khundaminariba chingmi tami pumnama amato oina punsenuna apunmagi pangal miyamda utpaga loinana Manipur ki puwarida ningthau macha singlingjel manadabadagi leiba asina tangka kayada awaba nangkhibaga thodok adu lamdam asida amuk hanna thoktana balaingakpa singna miyamgi ihul khangna thabak tawbaga loinana amana amabu sawgatnaduna chawkhatpa khunai ama oinaba hotnaminaba mathau tai loinana Manipur ki chingmi tami pumna magna amato oina punsenuna ipai pusingna thambiramba apunba Manipur ki saktam asi kaihandana amaga nungsi chanana himinana naba hotnaminasi hainasu IPSA ki President Maibam Biseswar na phongdokhi Amarom da Jiribam da su 18 suba Dag Day gi thoram pangthoki thoram adu IPSA Jiribam JIMW AKSW amasung KSA Jiribam na sinduna Jiribam gi Babupara da laiba IPSA gi office pangthoki bani Thorongi manung chana laikhidraba thauba ipai pusing adugi mafam da laishu katuna ikai khumnaba utki ngasi gi thoram adu da ex adaksa case janaki ex Jila Parishad Jiribam case janki IPSA Jiribam gi President G. Ibohol Sharma, JMW ki President TH Gini, SWA Jiribam ki President Case, Ibem Nungsi Sarugyaki, Thoramadu da resource person oina Sarugyaki Bajiri College ki Assistant Professor Ora di Sham Nahai, ngasi aikoina amamba numit hai na pangthokliba sige nunggi oibadi loilam sandokpa British na Kangleipak Lausin naba divide and rule policy sanaduna ningthau marai chaitha hallaga Makhoina Kangleipak Lausin khiba adubu amamba numit hai na ningsingmani haukiba puwari na para oiraga aikoi punsenuna apunba khongthang thangba chungani aikoi masel punsendriba phawba manaba khunai ama purakpa ngamloi aikoi thijinba khangjinba yamna mathau tai khanglaba heiraba matamda aikoina pangthokadaba thabak sing pangthokpa ngamgani loinana haurakliba maheiroi singna aikoigi puwari gi maramda ningthina thijinduna amadi malemgi oina education gi ichelda yawba ngamnaba kannaba hotnaba changi haina su haurakliba maheiroi singda paujel pikhi Thoramadu da sarugyar aduna IPSA Jiribam ki President G. Ibohol Sharma na hai malemda negro haina khangnariba kanglup asi makhoi masagi identity ngaktuna thamduna lakli makhoi kuchu mui masagi identity ngaknaba hotnabada kuchu amuba dubu cream taishanuna nongmata ngongnaba hotnakhide aduna ngasi fawbada mafam amada unabada makhoibu aikoina masak hekta khangba ngamli maram aduna aikoigi Manipur su isagi lon mayek chutnabi na leijabada natana lamdam amani aikoigi layoikraba ipa ipusing aduna thambiramba aikoigi chutnabi na saktam asibu ngak senduna thamba haibase aikoi pumnamaki thaudangni haiki JIMW ki Jiribam ki TH Gini na hai haurakliba naha kaya mayai kaba chinja ki ipakta tawduna leiriba asi aikoi punna kannaba hotnaminaba changi Manipurdagi mayai kaba chinjak maru fangna muthatuna tingjang kaijang daba khunai ama ohelasi haiki